Clinical Psychology amasung Imphal West District Administration anina sinduna Sadar Patel High School Relief Camp amasung Kurkul Awang Laikai Community Hall Relief Camp ta Mental Health Camp ama ngasi pangthokre. Mental Health Camp aduga mari lainana Department of Clinical Psychology ki Head in Charge Dr. Ngarangbam Samitana hai irang asina maram oiraga inmate singda mental health issue kaya ama thokali. Mental health camp asiga mari lainana inmate singda anxiety ki chang kya wang na lei. Depressive symptoms yaubra amadi stress level ki chang kyam wangi haiba khangdoknaba gidamak screening hana tawi screening loiraba matungda mathau taba counseling amadi relaxation technique ama pi pikliba angang amadi inkhalak liba singdana social skill training na chingba pi sing piri haina Dr. Samitana phongdoki Akoina sida leiriba koi relief camp sing sida leiriba inmates sing se sida moida mental health issues mayam ama thoeba ko kaigino habde moida yumai chakhiba adigi moida leijaramba property adigi mang tahan bana like maram oiraga moida atuke mating nungaijadaba ko sina mental health issues mayam ama thoale aduna akoina sida ngasi lakchari basigi maram se ngasai akoina moigi mental health issues sing se kari no habse akoina identify tawna bagi damakta ne bako ada akoina sida akoina screening hana tokthopirani moi sing se haidi moi se anxiety kyam wangna lei natraga na akoigi depressive symptoms yaubra adagi stress level kyam wangna lei habse hana akoina screening tokthopirani moi se once screening toktho matungda akoigi moidagi ngasai screening tawra matung sida problem leiramba sing se sise akoina mok counseling tobiba yaba gaina akoina counseling tobirani Camp aduda saru yakiba District Child Protection Officer Urambam Indramani Nahai District Administration Imphal West ki meneng makada Department of Clinical Psychology District Child Protection Unit amadi One Stop Center ki counselors singaloina na pangthokliba mental health camp ase ngasiga tharaga mari subane irang asina maram oiraga lanjena duna relief camp ta leiriba inmate singi wakhalda leiriba waba singadu khajiktang oiraba su potha hanbada mateng oinabagi pandamda camp ase pangthokane makha tana so camp ase Department of Clinical Psychology RIMS na akoina haijaruba matamda request tawjaruba matamda harau rauna yabirakuna District Child Protection Unit amadi One Stop Center gi counselor singa loinana ngasi na numit madini suba numit ni kanose pangtok jariba akoigi mental health camp se ado akoigi pandam di masi relief center myam sida leiriba akoigi lanjinnarak laba akoigi victim myam se akoina khijiktang da oirabasu wakhalgi oiba awaba singadu potha hannaba amadi mukhoida kamai tawraga potha hangadage habadu khoigi site gi humble oiba akhoigi try tawjaba kanone sigi makhada amu camp amaga handaki oinadi camp amaga amu pangthok sagini date 29 da aduga makhata na date 16 gi matungda amu pangthok sagani